Film asi 2019 gi July 12 ta release tawkhiba biographical drama hairiba category asigi manung chanba adugumlaba film amani. Film asina fangkiba rating sing IMDb da 10 gi manung da 8, Rotten Tomatoes tana 31%, aduga Google user singna 95% gi like tawba adugumlaba film ni. Film ase asengba wari du yumfam oiba Bihar gi Patna da leiba mathematician Anand Kumar ko bomioi amana Super 30 ko program ama hogdokhibagi punsi wari da yumfam oiba film ni. Aduga film asida mathematician Anand Kumar gi saktam langiba asina chahi ani film dagi potharuraba Hrithik Roshan na film asida mathematician oja amagi saktam langli. Film asigi story writer na Sanjib Datta, aduga director na Vikas Bal. Film asi number da changkiba senfam na crore 60. aduga film asina tankiba box office collection gi apunba senfam na crore 208.93. Film asina fangkiba award singi manungda kharadang pallabada Dada Saheb Phalke International Film Festival 2020 gi oina best film amadi best actor gi award, Mirchi Music Awards 2020 gi oina best song engineer recording and mixing gi award, G Cine Awards 2020 gi oina su best actor gi award fangki. Maru oina film asida saktam langliba sing kharadang pallabada Anand Kumar gi saktam da Hrithik Roshan, Supriya gi saktam da Murnan Thakur, Anand Kumar gi mapa Rajendra Kumar gi saktam da Birendra Saxena, Anand Kumar gi manaunupa Pranab Kumar gi saktam da Nadir Singh, Lalan Singh gi saktam da Aditya Srivastava, Anand Kumar gi mama Jayanti gi saktam da Sadhana, Minister Ram Singh gi saktam da Pankaj Tripathi, Fuga Kumar gi saktam da na Bijay Barma. Pumnamakpu amuka hana ikai khumnajabaga loinana hojik film asigi wari paringda pumnamakki pukning chingsinjari. Film asigi ahanba sinna oina uliba si aroiba sinna hana uhale. Uliba mafam asi 2017 London dani. Sinna simaktada masak naiba miyam tinba mafam asida wangangliba delegate asigi maming Fuga Kumar. Magasi aerospace engineering da thabak tawba miyoini. Mafam asida mahakna hojik wangangle. India haibasi chakholagliba third world country amani. Prithibigi faurba company PepsiCo, Unilever, Adobe, Mastercard, Vodafone, Dutch Bank, Google haibasing asi India machana chalaiba ngaktani. Aigi ming asi Fuga Kumar kawi. Fuga haibagi arthadi balloon haibani. Aigi ipana lambida balloon yonduna ngasigi thak asi yahulakpani haiduna mifam asigi marakta famliba mahaki apokpa amadi apokpibisu mahakna chawkthokna masak takli. Matam amada balloon yonduna lambi sorokta leiramba aigi ipase ngasina nakhoigi narakta tinba phangjare asiguma mayam asi kanaguma miyoi amakhaki punsina oihellakibane mahak ado atai kana sunate Anand Kumar asumna mahaki punsibo kanana kamdongno hongalakibano haibagi wari mayamda liba haurai. Aduga wari sigi ahanba sinda utlibasi Patna da 1996 ki matamdani. Sinna sida hairiba sahi asigi Ramanujan debate ki ahanba prize asi Anand Kumar na fanglame. Education Minister yawba asigumlaba prize distribution ki thoram asida Minister masamangna prize asi khusinarame. Aduga mifam asida Minister asina wangangba haurakle. Anand amadi sotharaba afaba mahiroi singidamakta mateng pangane. Matam punumakta bung kunmari thong hangduna lei. Darkar leirabadi aigi leijaba khudingmak yumgi sofawa sinagani haiduna thajaba pirame. Masigi thajaba sina Anand Kumar gi punsigi pandam ama yathok jaduna numit asidagi hauna asoba asa amaga loinana hinglakhi. Haraubana thumatlaba Anand Kumar na medal puduna mahaki nungsijabi Supriya gi jagoi tamfamda chelakhi. Aduga Supriya amadi Anand Kumar wari sanari. Supriya na hanglai makhadi kari tamthagani. Anand Kumar na Oxford Cambridge ta PhD tamthagani. Masi aigi pagisu apambani haiki. Supriya na hai adudi chahi nipan mapan taramukti changdoinine PhD loibada matamdudadi aigi phajabase loina mangkrani. Wafam sida Anand Kumar na hairei kari nang se phajayeba masida Supriya na mina di aise Bollywood ki heroine Madhuri Dixit ka malika na haini. Asumna haina duna makoy ani ngayak wari sanaramlaga Anand Kumar pocketagi che ama lauthoklaga aigi pukning marol khudimag che sida irabani haiduna che edu piramlaga mahakti thenge ngasidi anoba journal ama lakani hairamlaga kanna chenki. Masidagi mathangi sinda Anand Kumar na library ama khakta mathematics problem ama yamna pukning changna solve tawringaida librarian aduna masigi lairi kasi foreign journal ne awang thaki standard ne atopa outside ki mahiroina mafam asida lairi paba yaroi haiduna yamna thina induna tanthok pirakhi. Anand Kumar na librarian aduda minute ani khaktang matam pibiyo problem asimatang solve tawlo sinjage haijabada tabi khide. Masigi fifam asi ubada mafam asidagi pion amana nungaitraduna nahakna foreign journal paning labadi
lambi ama lei nahaki article ama fongo adu oirabadi lifetime gi oina nangi yumda पाबगी खुदोंग चाबा फंगने मसिदगी महाकना यामना पुंगिंग चंगना होनदुना मैथमेटिक्स की प्रॉब्लम अमा सॉल्व तौदुना पुथोकलमी हारिबा सॉल्व तौरब प्रॉब्लम असि पोस्ट ऑफिस की खुथांग महाकना थादुना महाकी आर्टिकल अमा फोंगलमी नुमित असिदगी महाक लाइब्रेरी असिना मसक खंगबा मी अमा ओइकी अनंत कुमार ना इखिबा आर्टिकल अदुदा मफम अदुगी प्रोफेसर अदुना पेनमन खिबदगी कैम्ब्रिज ता एडमिशन तौदुना लैननबगिदमक नोंगमा पोस्ट की खुथांगदा चिठी अमा थारकी हारिबा चिठी असि मपान पुदुना हराउना लाखी मसिगी पाव असि ताबदा अनंत कुमार की इमुंगी मियोसिंग हराउबना थुमतलमे अनंत कुमार सु पाव असि हेक ताबदा मसा पुंबा हाइफम तौफम खंगदना अंगकप अमग लोइनना हराउब नुंगाइबना तौफम खंगलमदे असुमना कैम्ब्रिज ता एडमिशन तौबा चटननबगिदमक चंगदब डॉक्यूमेंट अमदे सेना चानब फिरोल चिंगबा थौरांग तौबा हौरमी मसिदगी नोंग हौजिनखिबना चटननबगी नुमित नक्सिलक्लबदा पैसा लांगसिन बाहुकी पैसा खरदे अनंत कुमार की मपाना यामना वाना होनदुना थौरांग तौरमी वालिबा अयाम सेनफमदुदी एजुकेशन मिनिस्टर न पुथोकपीगनी हाइकिबदुदा मखोइना एजुकेशन मिनिस्टर अदुदा आशा तौरदुना मिनिस्टर असिगी मनाक्ता अनंत कुमार अमदी महाकी अपोक्पा मपागा पुन्ना चटकी हाइरिबा नुमित असिदा मिनिस्टर असिबु वारी साननबगिदमक्ता उनबा लाक्लिबा मिसि अदुक्की मतिक यामी लाक्लिबा मियोसिंग असिगी मनुंगदा अनंत कुमार अमदी महाकी मपाना हाना उनदुना वारी साई अनंत कुमारना सर आई कैम्ब्रिज ता एडमिशन तौबगी खुदोंग चाबा फंगले मसी हाइदुना कैम्ब्रिज तगी थारकप चे अदु लौथोई अदुगा सर आई पैसा की प्रॉब्लम खर लई अदुना सर न सुमतिंग तौबिगनी हाइकिबदुदा मतेंग खर तौबियो हाइदुना लाक्सबनी सर वाफम से हाइरुबदा मिनिस्टर अदुना कैम्ब्रिज चटकेरा फ्रांस चटकेरा ब्रिटेन चटकेरा लंदन चटकेरा नंगना चनिंगबो मफमदा चलो हाइदुना महाकना थाजब पीखिबदु काउथोकलगा यामना थौसादब करेमनबो मोंग अमदा हाइरक्की मदुदगी अनंत कुमार मपा मसागी वारी साबगी मिनिट कुनगी मतम मदु लोइरे हाइदुना मफम मदुगी मियोइसिंग अदुना पाइदुना इंथोरक्की मदुदा अनंत कुमारना सर आई अनंत कुमार ने मसी सारना पिबिखिबा मेडल दुने हाइदुना लौथोक्तुन ओले अदुबो ताबीदबदगी उपाय लैतन मखोय हलकप ताके मिनिस्टर सिन मखोयगी अवाबा असि सोइदन मकी मतेंग पांगबिरकनी खंदुना अचौबा आसामग लोइनना चटकिबा खोंगचत अदु अवाबन महुत सिंदुना हलक्की हलकपगी लंबीदा मपाना मचाबो कैसु खलुनो अइना फननब सिनगने हाइदुना थेमजिनबिकी मसिदगी युमदा हलकलबा मतुंगदा अरैबा सना खरसु काइथोकी मदुगी मतुंगदा तोंगान तोंगानबा बैंक सिंग सतुना लोन लौननबगिदमक मपा चटप याबा चटके अदुबो पुमनमक अरेंब तारबदा मसाबु एडमिशन तौब ngamlaroidra हाइबसी खनकी मथंगी सिनसी नुमिदांगी मतमने मपा मसा पुन्न चाक चारी ममाना अवाद अपा येंगसिंदुना लैरी मखोय चाक ममांगदा थमली हाइबतनी एडमिशन तौनबा पैसागी वाखलदा चाक चाबा अदुदा वाखल चंगलमदे अनंत कुमार की मपासु मसाबु कैम्ब्रिज ता एडमिशन तौबिबा ngamlaroidra हाइबा वाखल सिदा महाक चाक चाना चाना हार्ट अटैक तौबदगे वानथरक्तुना लैमाइदा तारमी नुमिदांगे अथेंगु मतम ओइबना गाड़ी की खुदोंग चाबा लैतबना अनंत कुमार साइकिल थौदुना महाकी मनाउ नुपागा मफागा साइकिल अदुदा तोंगंदुना यामना हाथु हाथुना हॉस्पिटल यौननबगी लंबी अदुदा साइकिल अदु यामना कन्न थौरक्लमे हाइरिबा तंजासी नोंगसु यामना कन्न चोरिबा मतमने अवाबगी मथक्ता अवाब अमा हाइबेदुनी अवाब तारबा मियोसिंगदा मथंगी अवाब अमना ngaiduna hekta lairame hingani sigani khangdraba mahaki apokpa mapabu akanba nongsu amagi loinariba thenglaba ahingi matam aduda hospital yaunanabagi asada thawai khubak ta haptuna yamna kanna thorokliba cycle aduki chain adusu mikup aduda khangaudana tatki upai leitraba anand kumar na mahaki apokpa mapabu konduna lau khongna kapsaki mikuptuna anand kumar gi apokpa mapagi aroiba mikup ओइकी नुमित असिदगी अनंत कुमार की अचौब मंग अवांग थाकी मही मसिंग तंबगी वाखल अदु काइकी मथंगी नोंगानबगी सिंदा अनंत कुमार गा महाकी नुंगसिनजरिबी सुप्रिया गा उनदुन वारी सारी अनंत कुमार ना सुप्रिया दा हाय नंग अखोय अनि पुन हिंगमनबगी वाखल अदु थादो अतोपा कनागुम अमगा नंग लोंग्रो नंग अइबु काउथो अनंत कुमार की वाफम असिदा सुप्रिया अंगकपग लोइनना मबुकनिंग नुंगसिना हाइफम तौफम खंगदना कपसकी मसिदगी अनंत कुमार सु मपा लैखिदबा नुमित अदुगी नोंग हेक nganbadagi mahaki punsi asi pumhong honghanki hongliba punsi asi atai kari sunate imungi awat apa pumba mahaki apokpa mapana yengsilamba adu apokpa mapana laikhidaba mikuptadi imungi bar pumba mahaki kokthakta tarammi hingdabari yadabanina hingnanabagi upaida apokpi mamaga manau nupaga punna asapot saduna mahakna cycle thauduna bus parking na chingba
tongan tongan ba mafam singda asapot yonjari asapot leibiyo haiduna koilaw lawduna chattuna yonke mahakna nungsina luna khanjaramba mahaki admission tawbagi Cambridge tagi tharkiba che edu fawba asapot yomba yawki asumna awaba potlumna yomlaba Anand Kumarna haifam khangdana wakhal amada tawduna cycle thawduna lakpada nongmagi numit amada awaba wakhalna henman kibadagi gari lai haiba fawa khangdana chatlingai matamda mayoknana tharokpa gari aduna thengbada tusilame aduga gari thoruk leba miyoi aduna yamna thina nganglame namito pandabro nangbo nakok tu bukhanba ngamdabro ha asuk chawba gari ama lakpa sibu udabro nasana thanta sijage hairbasu aigi gari mamang sida songsindrabasu atoba mafamda sirubu yadro asumna chaina Anand Kumar yenglubada nupa sina Anand Kumar bu masak khanglame Anand Kumar ge manakta changsindur hangi nakpo Anand Kumar natro Anand Kumar de cycle tu sinba duda mahaki pocket gi saithokiba paisa asoiba singdu khun anabu honaringaida Anand Kumar wa amata nganglamde adudagi Anand Kumar gumba berlen oiba miyoi amana pot yonba chalamgani haibasi thajadabanina nupa adun amuk hangi asa pot singsi leirurira Anand Kumar na leirubanate yonba chatpani haina khome adudagi Anand Kumar na paisa singdu khunjin beloi bedagi ngasai nupa duna Anand Kumar natra hangkibadu ningsinglaktuna Anand Kumar na nupa duda adumdi aibu matau karamna khanglibano haina hangi maduda nupa duna khumme shahar sigi khwaidagi brilliant mind oiba nangbu khangdana kana khanguni nangdi aibu khangdabra aigi ming Lalan Singh kawe nangna 1997 gi Ramanujan gold medal fangkibado aduda aisulai aisu 1987 gi gold medalist nine nanguma brilliant oiba talent laiba miyoi amana sigumba poche yonba chatlaga leiba yabra masi hairaga Lalan Singh lakminariba miyoi adu koksilaga Anand Kumar gi cycle amadi pot singdubu puraknaba hai aduga Anand Kumar da amuk Anand Kumar aise ojani nangi talent sing adu aina mafam chana sijanangani masi hairaga Lalan Singh na Anand Kumar bu gari tonghalaga magi yumda puraki Lalan Singh gi yumgi ka amada IIT Indian Institute of Technologies haina thaba photo ama thelambadu Anand Kumar na thawai tana yengjaki maduda Lalan Singh na hai IIT Indian Institute of Technologies haibsi awangba thaki exam amani masida satra lising ama exam thaba matamda ama gumbadang hairiba exam asida mai pakpang ame senjau paiba miyoi kaya amana magi masa sing adubo masida changba ngamnanabagi damakta pamu walaitana ariba sel thadanaribani masigi coaching sigi damaktadi lakh manga tara ka haibasidi karisu leiba senfam nate masigi coaching sidi business to we have coaching amani kota da Gujarata tongan mafam singda masigi coaching tawduna achouba business tawnaribani politician sing businessmen khudingmak masigi business asida invest tawba pami IIT exam coaching class kidamak aigisu excellence coaching academy haiba center ama patna da hangduna lei Anand Kumar nangsu hairiba aigi coaching center aduda join tawraga mairoi sing adubo takpi tambiyo masi hairaga Lalan Singh na chamnga chapi bandal ama lawthoklaga Anand Kumar da pirami masidagi mathangi numitagi hauna coaching center asida Anand Kumar join tawduna center asigi mairoi singbo takpi tambiba hauki masidagi Lalan Singh na Anand Kumar ge ming season aduna advertisement kaya tawduna center asina crore tanbu yagne haibasi mahakna khangbadagi tongan ba pause singda gold medalist Anand Kumar na excellence coaching center da takpi tambiragani haina hapki asida sunatana lambi gi mafam khudingda marol asi iduna signboard poster kaya thetoki masidagi Anand Kumar gi talent sing asi mi ayambana masak khangbana maram oiraga numit kharani gi manungda tongan bo mafam singdagi senjau paiba kaya gi masa sing mafam masida coaching yawhanbagi damak masing langamdana araiba sel haithanaraki masidagi Lalan Singh yamna harauki aduga mana newspaper singda hapkiba advertisement sing adu Anand Kumar yenganduna Lalan Singh na hai center asida hanadagi mahiroi double hena admission lagle aduna nangsu coaching lakpada tongnanaba nangi gari ama leirasi masi haiduna Anand Kumar gi gari ama leibiki haraubna ngumkhai leitraba Lalan Singh na nongma coaching center asida mi mayam ama punduna party tawduna nungaiba phongdoklame masigi nungaiba phongdokpagi party asi loiraga numidang mafam adudagi Anand Kumar magi gari thauraga yumda hange tawbada magi gari ado start hauramde adudagi Anand Kumar gi gari manaktuda mathematics problem solve tawduna leiramba angang adugi manakta changsinduna ngaihak takpirami masidagi Anand Kumar bu khangba rickshaw driver amana thinbiram lage haiduna rickshaw tongduna lambi de lai lambi da lakna rickshaw driver aduga Anand Kumar ga wari sai Anand Kumar na hangi ngasai lairik pa huba angang do lairik ta kharadi thawai yaujaba male rickshaw driver aduna thawai kharadi yauje masa mathantana lairik tamnana bu hona jabani adubo aina angang do da haibani
nangna fana kana honarabasu karimta kanaba fangloi lairabagi chanafam mafam amatta leiroi masida Anand Kumar na hai karigino lairabana kanna thawai yaun hona jabada kanaroi haina khanbiridi rickshaw driver aduna hai kaidobagi khaloidoino oja nangbu ningsingdrabo hanthaba thaki miyoini amangbu jatni hainariba Mahabharat ki eklavya mahaki ten gi khudkapta prithibida lamba leitabani Arjun dagi suhena mahakna matik leibani adubo makhoi bu takpi tambiriba makhoi gi guru Dronacharjana kari tauki rickshaw driver asigi wafam sida Anand Kumar na hangi kari taukiba masida rickshaw driver aduna hairei Dronacharjana magi guru dakhina oina eklavya gi khupi kaklaga lawkhriba kari gidaba ningthaugi masa Arjuna ten kapada mangondagi henba mahaki lamba leitanaba lairaba tola tarba singbo achowa mi singna namthaba masigi chatnabise haujik phabu hongba leitrida aduna lairabana kaidonungda ningthau oiba ngamloi masini ningthaugi masa na ningthau adum oigani haibasi chumdribra rickshaw driver asigi wafam asida ngasai makai party yaurubagi uirum tauraga rickshaw tonglaga laklamba Anand Kumar adu wahai singasina mahaki haksangda karigumba akan buposak amana sapu kanna gerakpagum Anand Kumar mamit khangsing singlaki aduga ningsinglaki nongma mapana hingningai matamda post office ki employee amana Anand Kumar gi mapada ningthaugi masana ningthau adum oigani haikiba wahai aduda Anand Kumar gi mapana haikiba madu thaina gi wanida matamse yam honglabanida haujikti masana honaba kanba matik chaba mina phambal tongba ningthau oiba matamni asumna rickshaw driver aduna haiba wahai singduga mapana hairamba wahai sing aduga ningsinglubada Anand Kumar gi punsida hena honaningbagi mangal ama lakpugum tauki senjau paiba singi masa khaktana masak naiba mi oiroi laira jarabasu honaba kanba matik chaba mina masak naiba mi oiba yai haibasi utlage khanduna numit asidagi hauna masa mathanta warep ama lawjaki warep adu atai kari sunate Excellence Coaching Center dagi mahak takbi tambibagi thabakasi toklage mahaki tonganba coaching center ma hangdoktuna masana hona janingba lairab imungi mairoi singbo lemna mahimasing takbi tambirage haibu warep asini mathangi numitagi mahak Excellence Coaching Center chatkide aduga mafam ama bara piduna wairaga mahaki manau nupaga machil manau changduna ka ama oibe yananaba yamna wana samjinba hauke makhoi araiba potchai pumba kaithokduna mahaki tonganba coaching center ma hangdoknanabagidamak miyamda khangananabagidamakta che namba hoke Anand Kumar na lairaba mairoi singidamak free coaching ama singani haibu wafamasi lambi da mic panduna lauki che namduna tongan ba mafam singda chaithokduna asumna tongan ba maungda miyam sinba thungna khanganki pawasi khangdaba mi leirakle Excellence Coaching Center dasu pawasi yokre pawasi hektabada Excellence Coaching Center gi mahiroi singna Anand Kumar na takpi tambigani haibagidamak coaching center asida changlakibani adubu Anand Kumar yaudrabanina paisa hallo haiduna mahiroi sing yauna mama mapa mayam ama asaubaga loinana thomjinaraki somdasu Anand Kumar ga nungsinajbi Supriya su Anand Kumar gi pawasi hektabada sauna laki aduga Anand Kumar da hai karigino nangna thabuk to thadoklibedo kadai phawu aina aigi ipaga munglaba ngamgadoribano aina aigi ipada hairini nangse Cambridge chat patoklebasu coaching center da oja oiduna tungi damak yamna kanna hotnari haina nangna kathoklibase yam phai adubo sumaina tawraga matamse sumanghalaga nang aigi di karimata khandana lelage hairira nangna sumaina sum tawrabanina ipana su aibo IAS officer oibenupa amada luhongna ba thorang tawre phare ai kaisu khalaroige nangi wakhalna du yorabadi aisu mapok simagidi masak khangdaba lamlan badugi manakta punsi ase loi khrasano adubo aina hairisini nangi na punsido soidana mang taklagadaba arembada manglagadaba punsi mase nangsu soidana khanglakani masi nangna pirakpasi thiduni hairaga Anand Kumar da piramlaga Supriya yamna thamoi sokna kaptuna chatki Anand Kumar su Supriya bu nungsidabadi natte adubo ngasi aikhoigi taibangda chatnariba masad asi kharadang semdoke khanduna mahaki punsi asi lairaba mairoi singidamak kathokibani masigi matungda tongan ba arapa mafam singdagi imungi fibam sotharaba gari tongnanaba bhara fawu leitaba mairoi sing fawba magi angam ufai season aduna gari maningda kharana isingi ipakta khara lanthorak yamna wana patnada Anand Kumar gi manakta masing thingamdaba mairoi sing lakhi adubo yamdaba mairoi sing adu punna coaching tawbagi mafam leitaba adugi sumathata makhoiba mafam asida pija pithak tawbada Anand Kumar na ngamloidaba magi khudong chadaba kaya leibana selection test ama pangthoki aduga makoina mahiroi kuntra
खनकी महिरोई सिंह अदो अनोबा सखंगनबनिना अनंत कुमार ना मथंग मथंग मिंग हंगलम्मे मखोइगी इमुंग मनुंगी मरमदसु अदुगा मखोइना करी ओइबा पामलिबनो हाइना मथंग मथंग हंगके मसिदगी मागे हाइनके अयामबना मखोइगी ममा मपासिंग असि नोंमगी अफंग अफंगबा थाबक सूरगा चाबा अदुगा महिरोई सिंह अदुगी मरक्तसु मसाना सुजरगा लाइरिक तमले हाइना खुमलके अदुगा मखोइगी एम असिना बायोटेक इंजीनियर ओइगने न्यूक्लियर साइंटिस्ट मेरिन आर्किटेक्ट मैकेनिकल इंजीनियर ओइबा पामी हाइदुना तोंगान तोंगान अफामसिंग फोंदोकनरके असुमना मागी अपाम फोंदोकनरगा ngaihak wari sanaraba matungda Anand Kumar na lairik takpa hauraklammi tanja adumaktada excellence coaching center ge lalan singh lae aduga Anand Kumar da aigi coaching center da hanugumna amuk lao nangi salary aina hanadagi double pigane asumna hairame maduda Anand Kumar na lalan singh ai mafamduda amuk hana laaroge haujikti lairiba angang sing sigidamakta aise darkar oire lalan singh na nangna tawriba thabakse arembada targa tokani nangsu arembada mangani aduga lairiba angang sing sisu arembada manglaga loina tokani ningthau oige senjau paiba mi oige hairabadi ningthau gi masa masu senjau paiba singi masa masu ai khoina sembatai wafam duda Anand Kumar na madugi chatnabiduni aina yaningtriba aduna masigi onabada aina lalan singh da utkani wafam sida lalan singh na aina nangbu semkebane aduga aina nangbu कायहनगने यामना उस्तबा करेमनबा अमग लोइनना Anand बाबू मसिमदि खंगजेलो लैरिबा अंगांग कुंथ्रा सिगे मनुंगदा अम्मा नत्रग अनि फावदे IIT एग्जाम दा माइ पाकपा ngamkiba yai aduga atai lemhoriba ayambadudi arembada matam manglaga khongba lupada amotpa namthiba mafamduda adum hankiba tabane wafam asi hairamlaga lalan singh mafam asidagi chatki asumna numit atu tasilaktuna numidangi chak chananaba mamana chak thiri tanja sida ngasai lalan singh na hairamba karemna bo hai singdu ningsinglakpada angang singdu kari oiramgani khanbada angang singduna leiriba ka aduda mamana thiduna thangdoklaba chak adu chadaba makai chatki angang sing adusu ngasai lalan singh na hairamba karemna bo hai singduna makoi hona ninglamba thona pomba mangkhiduna makoi pumnamak kanararoi khanduna mayumda hannanaba thorang tawduna ungduna leiramme leiramliba phibam adu ubada Anand Kumar na makhoida ahen bahona ningbagi thona pine na bahona rame nakoi biotech engineer oigani haike badai mechanical engineer oigani marine architect oigani nuclear scientist oigani haike badai aduga karigi migi wahai khara taraga aduk thuna wakal hongliba nakoi kanamata nakoi gi apamba singdu yauba ngamlaroidra aikhoina leijabi thona pomba puthoktuna khwaidagi wangna aikhoina chongba ngamna na bahona gadabane asumna Anand Kumar ge wai singduna makoi kunthra gi mangluraba thona pomba hanjilake aduga asomda excellence coaching center dana Anand Kumar na lairik takpi gani haiduna Anand Kumar bu pamjadun lakhiba mahiroi sing adugi mama mapa singduna aikhoina Anand Kumar na lairik tambi gani haiduna pamu bolaitana million na khoi thadakhibani aduga Anand Kumar su lakani hairaga haujik phabu laktrabanina paisa singdu hallu haibu wafam sina masing khanglamde lalan sing tawfam khanglamde मसिदगी ललन सिंह Anand Kumar की मथक्ता वार अमा तौरगे हाइदुना चप युंगना खनके सोमदना Anand Kumar सु मागी माहिरोई कुंथ्रा असि IIT एग्जाम द माइ पाक्तबा यादे खंदुना तोंगान बा अंको मखलगे टीचिंग मेथड सिंग सिजनदुना यामना तेनबा मतमगी मनुंगदा हाइननबा कन्न होटनरी नुंगतिगी पुंसिदा थेंगनबा थौदोकसिंगदा युमफम ओइरगा Anand Kumar na angangsingda तोंगान बा अंको मखलगे वहंगसिंग हंगजिंदुना मखोइबो हेना इंप्रूव ओइननबगीदमक अहेनबु वाखल कया खलहल्लमे Anand Kumar gi mahiroi singda takpi tambibagi mawong asi mayamdagi top pi haiduna miyamna sumabu singthan haribani asumna telaba matamda Anand Kumar sumagi mahiroi singda leijaba upai puthoktuna takpi tambirame mahiroi sing aduna su hena thawai yauna hona jabaga telaba matamgi manungda makhoi khangba yaba khanglake Anand Kumar na makhoi kuntrada hauzik IIT exam gi matam yogadaba sumnagi tha nipan khakta ngaire aduna nakhoina tha tarani thoida tawgadaba thabak adu tha nipal asig manungda तौब ngamna na hona gadabani haina hairame asumna mahiroi kunthra aduna su akan mamong honare Anand Kumar na su leijabi puthoktuna takpirame asumna lakpana Anand Kumar na tungsinjaba paisa sing adu loisilaktuna makhoi kunthra gi exam gi lairik leinaba chananaba cheng fawba leisilakide makhoi areiba kharana chaminaduna puk thandana chakeba numit masing thingamdana yauki IIT exam gi matamna ga naksilakpaga chak phaw mabuk thanna pijaba ngamlaktrabada Anand Kumar confirm kankide makna upayama yengki manau nupaga makhoi ani bank ta loan PBO haibalaki adubo bank manager aduna nangi coaching center adu thabakti fajana tawi haiba ikhoi khangi adubo lemna lairik takpi banina madugi profit income laktabanina loan piba ngamloi haiduna pirakhide
बैंक अदुदा मखोइना चाननबनि हाइदुना स्टाफ अमना अचा अथक खरा पुथोरकप अदु बैंक मैनेजर अदुना फोन वारी सादुना चटख्रिङैदा अचा अथकसिङ अदु मनाउ नुपाना angangsinggi chananaba pubirasi haiduna mabuk thana pijabidraba makhoi kunthra aduna chananabani haiduna phuritta yomduna purakhi masigi matungda lalan singna Anand Kumar bu kauduna wari sanarame lalan singna Anand Kumar da hai nangi mahiroi kunthra aduga aigi excellence coaching center asigi mahiroi singa gi oiba competition ama tausi aina ngamba targana nangi coaching center adu toklaga excellence coaching center asida nang hanagumna oja oiba aduga nangi satra kunthra aduna ngamlagana nangi satra sing adugi tha ahumgi chana thaknana khudingmak aina pigani hairame masida Anand Kumar ngaihak khanjana ba aduda lalan singna karisu leitaba competition asi fawa mayok na bangamdradi nangi satra sing adu IIT exam di matau karamna mayok nagadoribana asumna haike masigi matung IAS officer amana sakhi oiduna hairiba warol asigi agreement ama sign taunarame masigi matunga competition asi loiraduna miyam tinba mafam amada competition adugi fall laukthokna bagidamak makoi punna tilame hairiba numit asida competition asigi fall laukthokadoriba asi ngasai mamangda agreement gi sakhi oikiba IAS officer adunane numit aduda IAS officer adugi loinabi oikhrabi Anand Kumar ga nungsinnajarambi Supriya su guest oina famle competition adugi exam gi fall adu laukthorappada Anand Kumar ge mahiroi singna 49% mark score tauki aduga excellence coaching center na 52% mark score tauduna excellence coaching center na competition asi mai pakle haina laukthorake aduga Anand Kumar bu wangang nanaba kauthorai agreement amasu inakhibanena Anand Kumar na wangang pham khangdana lairingai tanja aduda Anand Kumar gi thabuk kumasa khangbiba news reporter Raghunath Bharat kauba miyoi amana Anand Kumar gi misung changbiraduna Anand Kumar na wangang dringaida asumna minute amata ngaibiko agreement ama inakhi habedo madugi chedu maya mamangsita amukta puthokpiro asumna hairei madudagi IAS officer aduna magi bag adu yauriba file sing adu phaktoktuna thibada fangkhide JSC IAS officer asigi nupi oribi Supriya na Anand Kumar gi thabak asi masak khangbi badagi JSC Supriya na manghan khibani IAS officer aduna su JSC Supriya na manghan bu oigani haibasi khangi adubu afaba mi bu sogot ningbagi tawba thabak oibani na kari su haide je adu thiba phangdabaduda Anand Kumar ngakhi tanja adumaktada Supriya amadi Anand Kumar ikai nungsina mamit adu yengnai mideng aduda Anand Kumar su khangi je adu Supriya na magi da makhanbiduna losin kibani haiba masigi mawng asi leirabanina Anand Kumar na miyamda agreement inakiba leite aigi coaching hanugumna adu makha sathagani haina Anand Kumar na laukthorappada lalan sing adu saubuna mai hauke mafam asidagi halaklaga competition asida mark nemlakpagi matangda Anand Kumar ga makhoi kunthra aduga wari sanaramai makhoina mark nemlaklibasi hanglakliba question sing adu khangdabadagi natte makhoina English loan asi ningthina khangbu watfana competition asida mark nemlakhibani masidagi Anand Kumar na makhoi kunthra asi English loan mapung fana hainanabagi damak Anand Kumar na wafam ama hairame hayeng si holini aduna nakhoina yengkiba film sole adu nakhoina minute kun gi drama ama English loan da ngangna duna sanagadabane karigumba nakhoina Hindi loan ama hek ngangakpu matamda nakhoi mafam asidagi thadokuna chutkigadabane asumna haiki mathangi numita drama adu miya mamangda sanaki maduda Anand Kumar na penjarame asomdana lalan singna mi nektuna Anand Kumar bu hatnaba haiki masigi matungda nongma numidang ama Anand Kumar na angang singi chak puduna chatlingaida miyoi ani laklaga Anand Kumar bu mabukta nongmai na kaplame masigi matungda hanjin kapnanaba honabada pairakliba nongmai adu maru amadagi hena yaurum dabadagi thaurakliba train amagi mamangda railway adu da thamduna hatnaba honarame Anand Kumar su leijabi pangal puthoktuna railway da masa adu leitananaba yamna wana honarame train adu thaukiba loiba fawa yamna kanna muknaduna wana khanglamme masidagi manau rupa laktuna thengnabadagi makhoi kunthraga loinana Anand Kumar bu hospital pukatuna laikanaki asumna Anand Kumar sidre hospital da laikannari haiba pawasi hek tabadagi lalan singna magi connect sing aduda hospital da attack tawduna lakadoriba IIT exam asida mairoi kunthra adu amata exam thaba yadana naba Anand Kumar amadi magi mairoi kunthra adu haluso haiduna yathang piki lalan singi kangbuna hospital da attack tawba lakadore haiba pawasi Anand Kumar ge manau nupa amadi mairoi kunthra aduna su paw phanglamme masidagi lalan singi kunek singadun hospital da yaurak tringaida mangjong na checking thorang lokhutki Anand Kumar yauna anaba singamadi hospital adugi doctor nurse na chingba staff khudingmak mafam chaba safety oiba ka amada check na
थमलम्मी मसिगी मतुंग हौजिक खुनेक्सिंग अदु हॉस्पिटल अदुदा थुंगलरे अनंत कुमार ने ताकपीखिबा फॉर्मूला तोंगान तोंगान बा नियमसिंग अदु सिजनदुना मागी महिरोय कुंथ्रा अदुना यामना हाइसिंगना ललन सिंगी खुनेक्सिंग अदुबो मायोकनखि असुमना अवाब कया मायोकनरब मतुंग अनंत कुमार की हक्सांगसु टेक कायदना नोंगम नोंगमगी फगलखि असुमना हौखिबना अनंत कुमार की महिरोय कुंथ्रा असि IIT Joint Entrance Exam asi pikibana ngasi asi exam adugi result haidokpa numitni hairiba matam asida mobile phone amadi internet ki khudong chaba leitriba maramna exam center asigi notice board ta anamba che oina thetokadoribani result adu yengnena bagidamak Anand Kumar manaw nupa amadi makhoi gi mahiroi kunthra adu punna lakhi mahiroi kunthra gi manungda miyoi kaya exam mai pakani haiba khangdribana yamna thawai wana matam ngairi exam result gi che adu thetok labada Anand Kumar di mahakna asuk sanglabo matamasi wan hona jarkiba sigi mahiyasi kari oigadagi khanduna isor khurumduna yamna mathwai wajana mapanda adumak leihawi magi manawnupa amadi makhoi kunthra adudi manungda result yengba changki ngaihak leiraga manawnupa adu wa amatangangdana mapi ira chelaga thoglaktuna mayambabu nungsina yengjaduna tuminna lei manawnupa gi mawng aduda Anand Kumar na pakna manawnupa aduda result di kamdore haina hangi manawnupa tapna yaure mai pakle haina khome aduda Anand Kumar na makhoi kunthra gi manungda kaya mai paklaba haina hangbada manawnupa na loinamak makhoi kunthra mak mai pakle paukhuma sitabada Anand Kumar adu mahakna hona jaruba mayam adugi mahi adu fangle khalubada Anand Kumar adu mapi sinthana haifum tawfum khangdana nungaibana masa pumba thumatki ngaihak leraga makhoi kunthra adusu lau khongna harauna chenthораklaga Anand Kumar bu nungsina konsinjai asumna Time magazine phongdorokpagi matung ina Anand Kumar gi Super 30 na 2010 da Asia gi oina khwaidagi faba school oike Newsweek na phongdorokpada Super 30 na prithvi gi oina so khwaidagi innovative oiba school mari gi manungda ama oike 2011 chahi asimaktada Anand Kumar gi thabak thorum singa sibo masak khangbiduna India gi president na Anand Kumar da Rashtriya Bal Kalyan Award khusinaki asigumba afaba thabak tawbada yengthiba kharanadi ikui kuidana haukiba chahi fawada Anand amadi magi manawnupa Parnapta kayarak ghana attack tawrakhi kalak yengthiba kayagi marakta makhoi kunthra mag IIT fawkhiduna Super 30 haina maming chatkibani asumna wari asi liraba matungda ngasai ahanba sinda utkiba Fuga Kumar na wangang bagi sin aduda amuk ulaklaga magi wangang balo silaba matung film asisu matang asida loisinki